Prime Review Za Sariba movies na horokpada police station amada chai taruk sudang airiba angang musa amabu Krishna gi dress da mangkhrai na complaint to laklami masina maram oibana nupi amana mahaki manokpa juba hairiba nupa sida mahaki machanupa asibu mangkhrai haina thinabugi hairami asina maram oibana juba gi tim masina mahaki masegi macha asibu kuithi thiba chalami adubu phanglamde adum moidamak hairiba numit asigi numidang asida Jubagi Masi Amadi Maki Mamana Yumaduda Matoi Nuaiter Lading Matamaduda Angang Adubudi Sakang the Bumuna Gari Amada Makoi Jumadu Manga Tadum Dana Tamlami Masina Maram Wavana Jubagi Masi Adu Maki Masadu Halakpada Jam Harau Jerami High Ribumatam Masida de Juasu Makoi Yumadu Halaglami Aduga Mahaki Masigi Machanupa Raza Hai Banga Asum Hanglami Nangu Padu Saki Musing Adu Nang Masak Hangbra Makoi Manakta Aina nangu puba tarbadi nangna makoi sing adu masak khangma ngangwada hanglami matam aduda mahaki machegi machanupa rajana sumna hairlami makoi sing adu masak khangma ngangwani hairami marak thatna marup singda karigumam da hairange barakki makok oiriba bet jiligi maram da hairamge Sunny Leon amadi Monami Gosna present tawbani Mars ki IPL matam asida adongi mai pakpa oinaba jingbiu bet jelida amuksu bet jeli apps da cricket football tennis Amadi live singbu jengduna daw jengbiu lupa sani panamasu welcome bonus pangani aduga 2% extra na hapchen bu khudingi yamna line hapchen basu jai phone pay google pay natraga bank transfer da somne everter masana sibu pamlabadi sanaba matamda lupa lising tara amasu mai pakani jeli da 20 free spin amasu phangani aduga marupta refer tawbuduna lupa lising amasu phangani hojingmak ming chanchanbiu link adu comment da haplange Aduga lupa sani masu claim toksan view bet jelida. Adu moinawak mahaki masena mahaki manawpa da suma sawrami nagna suma thapakse amuhana tawguno haituna macha adubu pusanun sakhirami. Adugi sumarakta mahaki mamana juwara sawduna asumna hairami nangna maham masida gunda sabasina maram oibana akhoi imung manungda asungma se tholibani matungda amuhana tawguno hairami. Nongala matungda mu juwagi family isna makhoi gi mahaki angang asibu phanabagi dabak mandir amada lai khorama laklami Makoini lai khorma lor matungda juwagi mama amadi mahaki masena halakuma tamasida juwabu jamnung sijaba nupi amana juwagi mama da sumna hairami nangi na chanupa adubu aiga lohongnabagi tamak aikhuigi family do engagement gi tamak tharak laga hairami adumoinamak juwagi mama na nupi sida sumna hairami nangbu aigi chanupa na kari kari haijan biraba asina maram obna nangna kari gi tamak aduk jamnung sirabano hairami adumoinamak nupi du namak juwagi mama da asumna hairami Aina nangi na chanu padubu jamna nungsi sungchoi sodana lohongani hairamduna mahak maham asidagi chakhirami nakal amoromdana mu juwa amadi mahaki masena makhoigi mama asibu ngaidun lerami adumoinamak makhoigi mama ase laktabana maram oibana juwana makhoi myamadra sumna hairami ima asibu thiroge haiduna thiba laklami adumoinamak mahaki mama budi phanglamde haiba tanja asidadi juwana leiriba adugi mamangda thong ama lerami thong adubu lengdu lerami thong adubu hangtok matam adudidi mahaki mama adu Kadu manung lerami matam aduda mahaki mamana thawai jamna nungaitraduna juwada sumna hairami aibu maham asida sakhangdaba miyoy kya amana chinle sibu mensalam matungda maham ase thamlambani hairami mamagi wahaisi tabada juwa si thawai jamna nungaijaramde asigumba mayam si obana mathangi numita mung juwana police station amata laktuna makhoi ki family asibu phattaba miyoy kya amana attack tawdun lere masigi damak safety oinabagi damak security kharabu pinabagi hairami adumoinamak Police officer duna juwada sumna hairami nangna kari oiduna maham asidagi nakhui family gi damak police tharakadobna hairami police asigi wahaisi tabada juwa se jamna sawduna mahakna sumna hairami aina akhoi family gi damak ngak senabagi damak nakhui mateng niroi hairamduna maham asidagi chakhirami masing matungda juwana restaurant ma laktuna mahaki girlfriend asibu unarabagi torami adubu maham asida mahaki girlfriend asi leramde Masida maram oibana mahaki girlfriend sibu thinabagi damak kanna chalagu matam asidadi sakhangdaba miyo abana mahaki girlfriend gi phone dagi phone toroktuna juwada sumna hairaklami nangna hojik hospital aduda aikhoigi boss adubu phajanu leiriba du pudu lau adugi sumatakta nangi nupi ki bag adugi manungda aikhoina nongmai ama hapamani nongmai adu puduna chatlu hairami asida maram oibana juwana thabak asibu taunabagi damak hospital asi laklami matam asidadi hospital asi mamangda police kya mangalami Adumoinamak tanja asida ambulance ma laklami tanja asi khudong chaba sibu lawduna juwana hospital adugi manung changlalami mahakna manung adu changlar matungda hospital senaba nupa amada mahak pikhaw adu paisa khara wa hachunduna sumna hairami
नखोइगी हॉस्पिटल असिदा ड्रग कबार तौबा अमा फाजनु लेरिबदु करम रूमदुन हंगलमी मतम मसिदे नुपादुना मंगोंद असुमना हायरगलमी हॉस्पिटल असिगी थर्ड फ्लोर दा लेरिबा ICU अदुदा लेयुनि हायरमी असिग मतुंग जुवाना हॉस्पिटल असिगी मनंग चंगदुना नुपा असिबु थादोनबगी लाक्लमी अदुमैना मतम असिदा मोहम्मदु लेरिबा पुलिसिंग असिना महाकु हानबगीदम कन्ना तानरगलमी अदुदुगी जुवाना महाकना पाइरिबा नोंगमैदुना मोहम्मदु लेरिबा इलेक्ट्रिक सप्लाई दुना कापसंदुना मई लोइना मुथलमी असिग मतुंगदा महाकना थादोकबा लाक्लिबा ड्रग कबा तौबा नुपा अदुगी मनाका जौर मतुंग अदुददी नुपा अदुगी मगक्सम अदुबु महाकना पाइदुना पुदुन लाक्लमी महाकना सुम पुदुन लाक मतम असिददी मोहम्मदु लेरिबा पुलिसिंग अदुना लोइना कोइसलमी अदुमैना मग जुवानदी मोहम्मदु लेरिबा फायर एक्सटिंग्विशर अमदा नोंगमैना कापसंदुना नुपा असिबु मोहम्मद सिदगी पुदुन लाक्लमी जुवाना नुपा असिबु थादोक्तुना लंबी असि लाक मतम असदी महाकना पुदुन लाक्लिबा नुपा असिगी मनाउपा असिना लंबी अदुगी मयादा लेप्तुन लेरमी मतम असि जुवाना गाड़ी अदुदगी ड्रग कबा तौबा नुपा असिबु लथोक्ला मतुंगदा महाकि मवांग लेरिबा मियोइसिंग अदु असुमना हायरमी अइगी गर्लफ्रेंड अदुबु थादोउ हायरमी असिना मरम ओइबना ड्रग कबा तौबा नुपा अदुगी मनाउपादुना महाकि गर्लफ्रेंड अदुबु थादोक्लमी मतम असिददी ड्रग कबा तौरिबा फत्तबा टीम अदुगी मियोइ अमना जुवागी मको अदुदा जोल अमना थोमलक्तुना जुवा अदुबु मोहम्मदुदा अदुकी मतिक फुरमी अदुगी मथक्ता ड्रग कबा तौरिबा नुपा असिगी मनाउपा असिना जुवा असिबु हाटलगे हाइन तौ मतम असिददी नुपा अदुना महाकि मनाउपादुना असुमना हायरमी महाकबु हातोकनु अखोइना ड्रग कबा तौरिबा फारिबा असिगिदमक मंगोंदा ताइनसंदुना महाकु पुलिसना फानसि हायरमी वायेसि हायरमलगा मखोइ मोहम्मद सिदगी चखिरमी असिगी मतुंगदा सिनसि चेंज तौरगा अखोइदा वारी क्याम उहलै मतौ करमना जुवाना हाइरिबा नुपी सिबु खंगनरखिगे अदुगिसु मथक्ता ड्रग कबा तौरु नुपा सिबु महाकना पुलिसता फानखिबा अदुगिसु मथक्ता महाकना मतौ करमना थादोखिबनु हाइबा वारी मयाम असि सिनसिदा अखोइदा खंगलकनी वारी असिना हरौपदा फिल्म असिगा हरौपदा उरखिबा जुवाना पुलिस नुपा अमदा हाइजखिबा पुलिस असिना हॉस्पिटल असिदा लाक्लमी मतम असिदा मोहम्मदु लेरिबा टीवी अदुदा न्यूज़ना असुमना हायरक्लमी ड्रग कबारदा यामना फावबा नुपा असिबु थादोकबदा चेनबा मियोइ असि जुवा हाइरिबा मियोइ असिनि हायरक्लमी अदुगिसु मथक्ता पुलिस ऑफिसर असिना डॉक्टर अदुगी मनाक्ता चत्तुना असुमना हायरमी नंगना हॉस्पिटल असिगी मनुंगदा लेरिबा सोक्तुना लेरिबा मियोइ असिबु मियोइ कनामता उनहंगनु महाकु चलंखिनो हायरमी नकल अमरोमदना अमुक जुवागी माइ मदुदा प्रेस की नुपी अमा लाक्तुना जुवागी ममादा असुमना हायरमी नंगी नचा नुपा असि मतौ करमना ड्रग की कबार असिदा चेनरिबनो अमुक्ता मरिक चुमना हाइबियु हायरमी प्रेस की नुपीदुगी वाहाइदु तार मतुंगदा जुवागी ममाना जुवागी पिकलिंग मतम अदुगी वारी अदुबु लीबा हौरक्लमी जुवागी वारीना हौरक्पदा महांगा तमनुबा स्कूल खुदिमक्ता महांगा गुंडा सारमी अदुगिसु मथक्ता मोहम्मदुदा मंगोंदा लम हेलक मियोसिंग अदुबु महांगा मतम पुरमक्ता फुरमी नोंमु नुमिदा मा अमुक महांगा स्कूल अदुगी पीटी तौरिबो ओजा अदुगी नातोल अदु थुकाइरमी असिना मरम ओइबना मखोइगी स्कूल की प्रिंसिपल अदुना जुवा असिबु लाइक तंबा जारोराइना स्कूल अदुदगी तांथोक्लमी अदुगा मुक्सु जुवागी ममा दुगराना न्यूज़ की मियोसिंग अदु असुमना हायरमी अइसु उकिल की थबक तौरमी अदुबु नोंमु नुबिदमा कोल अदुदा गुंडा मयाम लाक्पा उबदुदा अइगी चासु असुमना तौरकनी हाइन खंदुना अइना कोता थबक तौबदुसु तोक्की हायरमी अमुक्सु जुवागी ममा दुगारना न्यूज़ की मियोसिंग अदु असुमना हायरमी अइगी चा असिबु यामना अफबा अफाउ मी अमा ओहिनबगीदमक पिकलिङैदगी हौना मतम पुनमक्ता भगत सिंहगी वारीबु अइना महाकना तुमलमदा मतम पुनमक्ता लिबिरमी हायरमी अदुदगी नुपीदुना अमुक जुवागी ममा दुगरादा नंगी नचानुपादु करम कॉलेजता तमगे हायरमी अदुगा दुगराना अमुक न्यूज़ की मियोदु असुमना हायरमी अइगी इचानुपादु SCB कॉलेज तमी हायरमी SCB कॉलेज हारिबसि गुंडा ngata तंबा कॉलेज अमनी हारिबा कॉलेज अदुदा महाकना जौर मतुंगदसु अमुक मोहम्मदुदा लेरिबा गुंडा सिंह अदु महाकना फुर मतुंगदा महाक मोहम्मदुदा कॉलेज अदुगी मको ओइरमी असिना मरम ओइबना कॉलेज की प्रिंसिपल अदुना महाकपु खोक्सलगा नंगना मोहम्मद सिदा गुंडा साबगी नंगी नमिंग हौजिक न्यूज़ तो जाउरै हायरमी असिगुम मयाम सि ओइबना अमुक जुवाना न्यूज़ फोंगलिबा नुपादु मनाक चतुना असुमना हायरमी नंगना अइगी सक असिबु पेज मनुंगदा हापगी मोहता फ्रंट पेज ता हापतुना फजना गुंडानी हाइना इरौ हायरमी असिना मरम ओइबना मथंगी न्यूज़ पेपर अदुदा जुवागी सकतम असिबु फोटो फजना चाउना हापलगलमी मतम मसिदा जुवागी मसेना संगोम लेबि लाक मतम अदुदा दुकान अदुगी नुपादुना संगोम पैकेट मरी पिसलमी अदुगी जुवाई मसेना नंग संगोम मरी पिरकलिबसि करिगिनो हाइन हंगलमी अदुबु नुपादुना संगोम अदु अदुम लौरो हायरमी मतम मसिददी जुवागी मसेना दुकान अदुदा महाकी गुंडागिरी साबगी फोटो थेपदु उरमी
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯨ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯩꯅ ꯁꯪꯒꯣꯝ ꯂꯩꯕꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯁꯪꯒꯣꯝ 4 ꯄꯤꯔꯛꯏ, ꯑꯁꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯁꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯨꯋꯥꯅ ꯇꯝꯂꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯖꯨꯋꯥꯒꯤ ꯐ꯭ꯔꯦꯟ ꯕ꯭ꯔꯨꯁꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯑꯗꯨꯗ ꯕꯣꯜ ꯂꯦꯞꯅꯕꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯖꯨꯋꯥꯒ ꯂꯣꯏꯅꯅ ꯖꯤꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯖꯨꯋꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯕ꯭ꯔꯨꯁꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒ ꯏꯂꯦꯛꯁꯟ ꯂꯦꯞꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯑꯗꯨꯗ ꯕ꯭ꯔꯨꯁꯂꯤꯒ ꯏꯂꯦꯛꯁꯟ ꯂꯦꯞꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯒꯦ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯚꯣꯠ ꯑꯃꯃꯝ ꯅꯝꯕ ꯃꯇꯝꯗ ꯂꯨꯄꯥ 1,000 ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯨꯁꯂꯤꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯅ ꯚꯣꯠꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯕ꯭ꯔꯨꯁꯂꯤꯕꯨꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯚꯣꯠ ꯂꯣꯏꯅ ꯅꯝꯂꯝꯃꯤ꯫ ꯚꯣꯠ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜ ꯑꯁꯤ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯚꯣꯠ ꯑꯁꯤ ꯕ꯭ꯔꯨꯁꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯨꯁꯂꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯒꯤꯗꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯕꯅ ꯕ꯭ꯔꯨꯁꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯨꯋꯥꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯚꯣꯠ ꯑꯁꯤ ꯑꯩꯅ ꯀꯥꯔꯦ, ꯃꯇꯧ ꯀꯔꯝꯅ ꯀꯥꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯚꯣꯠ ꯀꯥꯔꯤꯕꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯚꯣꯇꯤꯡ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯒꯤꯗ ꯅꯝꯂꯤꯕ ꯚꯣꯠꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯂꯣꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕ ꯅꯪꯅ ꯚꯣꯠ 2,000 ꯐꯪꯗꯨꯅ ꯀꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯂꯤꯅ ꯚꯣꯠ ꯀꯥꯕꯒꯤ ꯍꯔꯥꯎꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯕ꯭ꯔꯨꯁꯂꯤꯅ ꯚꯣꯠ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯔ ꯑꯃꯗ ꯅꯨꯔ ꯍꯨꯁꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯁꯨ ꯏꯂꯦꯛꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯔ ꯍꯨꯁꯦꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯈꯣꯏꯅ ꯂꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯕ꯭ꯔꯨꯁꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯚꯣꯠ ꯀꯥꯔꯕꯅꯤ, ꯑꯁꯤꯒꯤ ꯂꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯂꯤꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯚꯣꯠ ꯀꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯐꯪꯁꯟ ꯃꯆꯥ ꯃꯆꯥ ꯇꯧꯁꯤꯟꯅꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝꯅ ꯇꯥꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯔꯨꯁꯂꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯨꯋꯥꯅ ꯁꯥꯎꯔꯗꯨꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯔ ꯍꯨꯁꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯋꯥ ꯑꯃꯗꯤ ꯕ꯭ꯔꯨꯁꯂꯤ ꯑꯁꯤꯕꯨ ꯅꯨꯔ ꯍꯨꯁꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯔ ꯍꯨꯁꯦꯟꯅ ꯖꯨꯋꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯆꯥ ꯀꯣꯐꯤ ꯇꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯪꯒꯜꯋꯥꯗꯤꯒꯤ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ, ꯋꯤꯁꯀꯤ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯖꯨ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯨꯔ ꯍꯨꯁꯦꯟꯅ ꯕ꯭ꯔꯨꯁꯂꯤ ꯅꯪꯁꯨ ꯖꯨ ꯊꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯖꯨ ꯊꯛꯄ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯄꯗ ꯅꯣꯏ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯋꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥꯗꯨꯅ ꯅꯨꯔ ꯍꯨꯁꯦꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯑꯁꯤ ꯖꯨ ꯄꯤꯊꯛꯂꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯔ ꯍꯨꯁꯦꯟꯅ ꯖꯨꯋꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯂꯦꯞꯂꯤꯕꯁꯤ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯑꯩꯕꯨ ꯌꯥꯎꯍꯟꯕꯤꯗꯦ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯁꯥꯏꯀꯜꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯔ ꯍꯨꯁꯦꯟꯅ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯨꯔ ꯍꯨꯁꯦꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯀꯥꯕ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯖꯨꯋꯥꯅ ꯃꯃꯥꯡ ꯊꯪꯅ ꯆꯠꯀꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯏꯗ ꯆꯠꯀꯅꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯇꯨꯡꯗ ꯆꯠꯀꯅꯤ꯫ ꯅꯪꯅ ꯃꯌꯥꯏ ꯂꯩꯕ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯤꯜ ꯀꯥꯏꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯔꯨꯁꯂꯤꯒꯤ ꯕꯤꯜ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯨꯔ ꯍꯨꯁꯦꯟꯅ ꯀꯔꯝꯕ ꯕꯤꯜꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯅꯨꯔ ꯍꯨꯁꯦꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯃꯇꯝꯗ ꯚꯣꯠ ꯀꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗ ꯄꯩꯁꯥ ꯄꯤꯕ, ꯁꯤꯂꯥꯏ ꯃꯦꯆꯤꯟ ꯄꯤꯕ, ꯀꯝꯄ꯭ꯌꯨꯇꯔ ꯄꯤꯕ, ꯑꯃꯗꯤ ꯃꯈꯣꯡ ꯇꯦꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯤꯜ ꯆꯤꯌꯥꯔꯅꯆꯤꯡꯕ ꯄꯤꯒꯗꯕꯅꯤ, ꯑꯁꯤꯅ ꯑꯣꯏꯔꯕꯗꯤ ꯅꯪ ꯚꯣꯠ ꯀꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯔꯛ ꯂꯩꯔꯛ ꯆꯪꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯔ ꯍꯨꯁꯦꯟꯅ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯅ ꯅꯨꯔ ꯍꯨꯁꯦꯟ ꯑꯁꯤꯕꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯨꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯀꯨꯜꯅꯆꯤꯡꯕꯗ ꯂꯦꯞꯇꯣꯞ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ, ꯃꯈꯣꯡ ꯇꯦꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯋꯤꯜ ꯆꯤꯌꯥꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯅꯨꯔ ꯍꯨꯁꯦꯟꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯅ ꯅꯨꯔ ꯍꯨꯁꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤ ꯑꯃꯁꯨ ꯅꯨꯔ ꯍꯨꯁꯦꯟꯅ ꯄꯤꯕꯤꯔꯛꯂꯝꯃꯤ꯫
हाइरिबा गारी असु मखोइना मंदिर असिदा लाइ खोरम लाक्लमी मतम असिदा महाकी मचे अमदि ममापुसु लाइ खोरम लाक्लमी असिना मरम ओइबना जुवाना महाकी ममादा सुमना हाइरमी इमा नखोइसु एसी जाउबा कार से तोंगो ऑटो चप्पगी मोटा हाइरमी अदुमैन महाकी ममाना मगोन सुमना हाइरमी नंगना मथौ मरंग खंगदना तानो पैसाना फंगबा गारी अदुदा अइना तोंगदब नते हाइदना जुवागी ममा दुर्गा अमदि महाकी मचे मखोइनी सि मंदिर अदु लाइ खोरम सखिरमी असिगी मतुंगदा पंडित अदुना जुवादा नंगी गारी सि लाइ खोरम लोरे हाइदना सो पिरगलमी मतम मसिदि ब्रुसलीना जुवादा सुमना हाइरमी नंगी गारी अहनबसिदा अखोइनी लॉन्ग ड्राइव कोइबा चलुसे हाइरमी अदुबु जुवाना नंगुमलबा मीगा आइक लॉन्ग ड्राइव पु मतौ करमना चक्कदोरमना हाइरमी हाइरिबा तंजा असिदि फिल्म असि हरपुरखिबा जुवागी गर्लफ्रेंड ओइगदोरिबा नुपी असि माकी ममांगदा लाक्लमी अदुबु जुवागी गर्लफ्रेंड असिना मंदिर असिदा लाक्लेबसि मखुइगी फैमिली असिना जुवागी गर्लफ्रेंड असिबु लाई चंगले हाइदुना लाई खोरम लाक्लिबनी मतम असिदा माकी लाई तोंबगी मोंग असि उबदा जुवाबुदि जंगजदुन लेरमी अदुबु बुस्लीदि यामना किजरमी मसिग मतुंगदा मंदिर अदुगी मनुंगदा जुवागी गर्लफ्रेंड ओइगदोरिबा नुपी असिबु पंडित अदुना लाई खोरमलमी अदुबु नुपी असि ममांगदा जुवानादि जामना नुंसिना जंगजरमी महांगना सुमना जेंगलिबसिंग असि जुवागी मखोइगी मची अमदि ममाना जामना साउनिंगमम फावरमी अदुगुमुसु जुवाना बुस्लीदा सुमना हाइरमी ngasi hariba numit asidagi nangi nataiba phanglabani bengali mithai sing adubu akhoi gawda loina jentholu so hairami asigi matungda busli amadi juwana makhoi gari du thauduna bar amada enjoyment tawna bugidam laklami makhoi anina bar asing manung changlak matam asidadi hariba nupi asidi degli da karigum kharbu hatun thaktun lerami asina maram abna juwana busli da sumna hairami busli nangna nangi nataima oigedoriba mahanga thaklibasi Yura isingla amuta jengo hairami asina maram oibna buslina nupi asing manakta changduna nupi sin thaklam mahi si thak matam asidadi cold drink oirami adubu busli gi mong asi ubada nupi na mongonda laurami asing matungda buslina yuwa gi manakta laktuna sumna hairami babi oigadona mahang thaklibasi cold drink ni mahak ose singani hairami asina maram oibna makhoi anina nupi asing manakta changlak matam asidadi nupi asidi nupa amaga thomina asing matungda nupi amadi nupa makhoini si कार अमदा थौदुना मखोयनी कोइना बगिदम चखिरमी मतम मोसिदि जुवा अमसी बुसिना जु मखोय गारी सिबु थौदुना नुपी सिग मतुंग इनदु लाक्लमी मखोयना सुम थौगुन लाक मतम मोसिदि नुपी सिन थौखिबा कार अंगांगबसी लंबी अमदा खामदु लेरमी मतम मोसिदि बुसलिना जुवादा सुम हारमी मखोयना गारी खामलिबसी खोंनांगी मखादनी नंग अमुता ज्ञान ताव हारमी अदुबु जुवाना बुसलिदा सुम हारमी मखोय गारी असि यादबु ओरंगनी हारमी अदुबु बुसलिनदि जुवादा सुम हारमी मखोय गारी से यादब नते नंग खंगलिबनता नुपी से लाई चंगबनी नंग खंगलिबनता हायरमी मसी मतुंगदा बुसलीना नुपी सिबु जेंगनबगिदमक कार असिग मनाक्ता लाक्लमी मतम मसिदि नुपी सिना महाकी अकीब सक्तम से उलगलमी असिना मराम ओइबना महांगना महम मसिगे लाउदुना कन्न चलगला मतुंगदा मखोय गारी सिबु थौदुना हलगलमी नोवाला मतुंगदमु बुसली असिबु लाई ओनरे हायदुना जुवाना मखोयगी मंदिर अदु पोरक्तुना लाई खोरमनबगिदम तौरमी अदुदगी मंदिर अदु लेरिबा पंडित अदुना बुसली द सुम हायरमी नंग राउंड कोरग लाउ हायरमी असिना मरम ओइबना बुसलीना मखोयगी मंदिर असिबु राउंड कोइ लाक मतम असिदि महाक ममांगदा नुपी अम लेरमी अदुगा मुसु बुसलीना सुमना खलमी हारिबु नुपी असि मसक जानना फजरंगनी आइगी ओइबा पामी हायरमी अदुबु नुपी असिना ममाइ लेथोक मतम असिदि बुत चंगलब नुपी असि ओरमी असिना मरम ओइबना महांगना कीरेदुना महम असिदा बुत लेरे हायदुना कन्न लाउगुन लाक्लमी महांगना मुक पंडित असिगी मनाक्ता जरो मतुंग असिदि जुवा असि महम असिदा पंडित असिना लाई खोरमलमी अदुगा मुसु बुसलीना जुवादा सुम हायरमी बुत चंगलब नुपीदु मंदिर असिगी मनिंगदा लेहौगुनी हायरमी अदुगी जुवाना बुसलीदा सुम हायरमी नंगना हारिबु नुपी असि बुत चंगबा निसादुरा हायरमी असिना मरम ओइना बुसलीना जुवाना सुम हायरमी होय मानी निसाने हायरमी मदुदुगी जुवाना मंदिर अदुगी मनिंगदा लाक्लमी मतम मसिदा निसादी महक लाई खोरमनु लेरमी अदुबु जुवाना जेंगदु लेरमी निसाना मंगोंदा सुम हायरमी नंगे फ्रेंड अदुदी आइबु कीदुना चेंकरे नंगदे आई कीदबना हायरमी मतम मसिद जुवाना निसादा सुम हायरमी आइना नंगुदे करिमते कीदे महम मसि लेरिबा म्योसिंग असिना आइबु उबदा कीदुना चतनरिबनी हायरमी अदुदगी निसाना जुवादा सुम हायरमी मतम पुनमक्ता नंग नागी तुंग इनरिबसि करिगिनो मरम अमद सोनि लेरंगनी हायरमी अदुगी जुवाना निसादा सुम हायरमी नंगना पपता चलगा कोल्ड ड्रिंक थकलिबा महम मसि लाई खोरमलिबा नंगना तौरिबसिंग असि ग्यान अमता ताद्रे नंग नाइंगोंदा ज्ञान अमुतुंग ताहानबु ओरबदि आई नंगबु नुंसी हायरमी अदुदि निसाना जुवादा सुम हायरमी नंग नाइबु नुंसियु पामलबदि अखोयनी नुमिदांग डेट चसी आइगी कैरेक्टर लोइना खंगु हायरमी महांगना हारि वाइसिंग असि जुवासु यारमी
ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯖꯨꯋꯥ ꯑꯁꯤ ꯐꯝꯍꯟꯗꯨꯅ ꯗꯦꯠꯀꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯁꯥꯅ ꯖꯨꯋꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯩꯒꯜ ꯑꯗꯨ ꯊꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯎꯠꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤ ꯈꯤꯇꯅꯤ, ꯅꯪꯒꯤ ꯅꯁꯥꯗ ꯐꯤꯂꯤꯡ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯥꯔꯤꯒꯤ ꯗꯦꯁꯕꯣꯔꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯎ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯀꯣꯂꯦꯠ ꯌꯥꯎꯕꯅꯤ, ꯂꯧꯊꯣꯛꯑ ꯆꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯣꯀꯣꯂꯦꯠ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯁꯥꯅꯁꯨ ꯖꯨꯋꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯣꯀꯣꯂꯦꯠ ꯑꯗꯨꯕꯨꯁꯨ ꯆꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯁꯥꯅ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯗꯨꯅ ꯖꯨꯋꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯋꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ, ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯤ, ꯃꯍꯥꯛ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯕꯥꯔ ꯑꯃꯗ ꯖꯨꯋꯥꯅ ꯕꯣꯁꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯦꯔꯦꯛꯇꯔ ꯂꯨꯗꯕ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯊꯦꯡꯂꯨꯔꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯖꯨ ꯑꯁꯤꯅ ꯈꯨꯠ ꯑꯁꯤꯕꯨ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯖꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯤꯁꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯗꯨ ꯐꯪꯂꯦ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯅ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯃꯥꯅꯄꯥꯗ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯅꯪꯅ ꯕꯨꯠ ꯆꯪꯕ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯑꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯁꯥꯒꯤ ꯐ꯭ꯔꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯕꯨꯠ ꯆꯪꯕ ꯁꯥꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯑꯩ ꯑꯁꯤꯕꯨ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯁꯣꯐ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯕꯣꯔꯗꯤꯡ ꯆꯨꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯨꯋꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯕꯣꯁꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯔꯔꯣꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯐꯥꯔꯁ ꯂꯞ ꯑꯁꯤꯅ ꯂꯥꯁ ꯂꯞꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯨꯁꯂꯤ ꯑꯁꯤ ꯖꯨ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯆꯧꯀꯤ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯔ ꯍꯨꯁꯦꯟ ꯑꯃꯗꯤ ꯖꯨꯋꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯔ ꯍꯨꯁꯦꯟꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯖꯦꯛꯄ ꯃꯥꯔꯀꯥ ꯑꯗꯨꯗ ꯕꯣꯠ ꯑꯗꯨꯕꯨ ꯅꯝꯕꯤꯗꯨꯅ ꯕꯣꯠ ꯀꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯖꯨꯋꯥꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯨꯁꯂꯤꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯖꯨꯋꯥꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯤꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯨꯛꯁꯨ ꯖꯨꯋꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯕꯨꯁꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯁꯤꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯌꯦꯡꯉꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯕꯨꯠ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯁꯥꯅ ꯖꯨꯋꯥꯒ ꯎꯅꯗꯨꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯏ ꯆꯪꯕ ꯁꯥꯖꯤꯟꯅꯔꯤꯕꯗꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯁꯥꯖꯤꯟꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯥꯔ ꯑꯗꯨꯗ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩ, ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯂꯝꯍꯥꯡ ꯑꯗꯨꯗ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯁꯥꯗ ꯕꯨꯠ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯇꯧꯁꯤꯟꯅꯗꯨꯅ ꯃꯥꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯁꯥꯅ ꯑꯃꯨꯛ ꯖꯨꯋꯥꯗ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕ ꯅꯤꯁꯥꯅ ꯖꯨꯋꯥ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯋꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯔꯤꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯜ ꯐꯥꯎꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯤꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗꯤ ꯄꯤꯗ꯭ꯔꯤꯕꯁꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ, ꯅꯪ ꯑꯁꯤꯒ ꯑꯥꯔꯊ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯁꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯖꯨꯋꯥꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯁꯥꯅ ꯖꯨꯋꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯨꯋꯥꯒꯤ ꯃꯆꯦꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯖꯨꯋꯥꯒꯤ ꯃꯃꯥ ꯗꯨꯒ꯭ꯔꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯖꯨꯋꯥꯒꯤ ꯃꯃꯥ ꯗꯨꯒ꯭ꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯒ꯭ꯔꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯗꯨꯒ꯭ꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯇꯥꯛꯇꯕꯤꯗ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯁꯤ ꯅꯪ ꯀꯤꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯈꯣꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯂꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯩꯁꯥ ꯄꯤꯕ, ꯁ꯭ꯀꯨꯜꯗ ꯂꯦꯞꯇꯣꯞ ꯄꯤꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯗ ꯇꯦꯂꯔ ꯃꯦꯆꯤꯟ ꯄꯤꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯂꯣꯏꯅ ꯃꯥꯡꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯃꯥ ꯗꯨꯒ꯭ꯔꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯇꯥꯔꯛꯈꯤꯗꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯒ ꯇꯤꯟꯅꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯗꯨꯒ꯭ꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯌꯨ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯔꯥ ꯁꯪꯀꯔ ꯑꯩ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯗꯨꯒ꯭ꯔꯥꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯒꯤ ꯃꯆꯦꯅ ꯖꯨꯋꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯖꯨꯋꯥꯅ ꯇꯤꯐꯤꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯣꯡꯕ ꯕꯤꯔꯌꯥꯅꯤ ꯑꯁꯤ ꯄꯨꯗꯨꯅ ꯍꯦꯔꯥ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯍꯦꯔꯥ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯥꯕꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯅꯪꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤ ꯍꯥꯏ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯏꯃꯥꯅ ꯇꯤꯐꯤꯜ ꯑꯁꯤꯗ ꯕꯤꯔꯌꯥꯅꯤ ꯄꯦꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯕꯤꯔꯌꯥꯅꯤ ꯑꯁꯤꯕꯨ ꯆꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯥ ꯁꯪꯀꯔꯅ ꯑꯩ ꯅꯪꯅ ꯄꯣꯔꯛꯂꯤꯕ ꯆꯥꯛ ꯑꯁꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯈꯥꯗ ꯏꯟꯊꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯇꯥꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯈꯣꯝꯒꯠꯂ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯂꯛꯄ ꯆꯥꯛ ꯑꯁꯤ ꯅꯪꯅ ꯍꯥꯏꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯂꯦꯝ ꯐꯥꯎꯕ ꯏꯃꯥꯅ ꯉꯥꯡꯂꯤꯕꯅꯤ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯆꯥꯛ ꯑꯁꯤ ꯆꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯍꯦꯔꯥ ꯁꯪꯀꯔꯒꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯖꯨꯋꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯔꯥ ꯁꯪꯀꯔꯅ ꯖꯨꯋꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯅꯪꯒꯤ ꯅꯃꯥꯅ ꯄꯤꯔꯛꯄ ꯕꯤꯔꯌꯥꯅꯤ ꯑꯁꯤꯕꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯅ ꯍꯦꯔꯥ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯚꯣꯇꯔ ꯀꯥꯔꯗ ꯂꯩꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯥ ꯁꯪꯀꯔꯅ ꯚꯣꯇꯔ ꯀꯥꯔꯗ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯨꯋꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯁꯪꯀꯔꯗ ꯅꯪꯅ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯔ ꯍꯨꯁꯦꯟ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯔꯥ ꯁꯪꯀꯔꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯣꯠ ꯑꯗꯨꯕꯨ ꯊꯥꯗꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯗꯨꯒꯤ ꯔꯤꯖꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯔꯅ ꯚꯣꯠ ꯀꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯍꯔꯥꯎꯔꯗꯨꯅ ꯃꯉꯣꯟꯗ ꯂꯩ ꯄꯔꯦꯡꯕꯨ ꯍꯥꯞꯄꯝꯗꯨꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯨꯔꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯚꯣꯠ ꯀꯥꯔꯤꯕꯁꯤꯗꯤ ꯅꯪꯅ ꯃꯇꯦꯡ ꯇꯧꯕꯅ ꯀꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯐꯤꯂꯝ ꯑꯁꯤꯒ ꯍꯧꯔꯛꯄꯗ ꯎꯠꯂꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯅꯤ ꯃꯇꯧ ꯀꯔꯝꯅ ꯖꯨꯋꯥꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯒꯦ ꯍꯥꯏꯕꯗꯨ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯂꯤꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ, ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯂꯤꯞꯀꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯞ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯟꯊꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯁꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯨꯋꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯐꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯪꯊꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯖꯨꯋꯥꯗ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯨꯂꯤꯁ ꯑꯃꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯋꯥꯟꯊꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯨꯋꯥꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯅ ꯋꯥꯟꯊꯍꯜꯂꯤꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯇꯝꯗꯨꯅ ꯂꯩ, ꯑꯩꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯟꯊꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯨꯋꯥꯗ ꯒꯨꯗ ꯖꯣꯕ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫
ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯗꯨꯝ ꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯄ꯭ꯔꯦꯁꯀꯤ ꯅꯨꯄꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯁꯨ ꯄꯕ꯭ꯂꯤꯛꯇꯗꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯁꯦ ꯐꯠꯇꯅ ꯎꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯏꯆꯥꯒꯤꯗꯃꯛ ꯐꯠꯇꯕ ꯄꯥꯎꯖꯦꯜ ꯆꯦꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯖꯨꯋꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯅ ꯉꯁꯤꯗꯤ ꯐꯖꯅ ꯑꯩꯒꯤ ꯃꯔꯝꯗ ꯁ꯭ꯄꯤꯆ ꯄꯤꯈ꯭ꯔꯦ, ꯏꯃꯥ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯨꯋꯥꯅ ꯄ꯭ꯔꯦꯁꯀꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯐꯖꯅ ꯂꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯀꯤ ꯅꯨꯄꯤꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯦꯃꯦꯔꯥ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯣ, ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯏꯅ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯀꯤ ꯅꯨꯄꯤꯗꯨꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯗꯒꯤ ꯔꯤꯄꯣꯔꯠ ꯂꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯇꯤꯚꯤꯗ ꯅꯪꯒꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯁꯤ ꯊꯥꯔꯛꯀꯅꯤ, ꯅꯪ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯟꯊꯕ ꯁꯥꯖꯅꯕ ꯑꯣꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯤꯁꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯑꯗꯨꯗ ꯖꯨꯋꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯖꯨꯋꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯔꯤꯁꯤꯡ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯤꯁꯥꯅ ꯇꯤꯚꯤꯗꯨꯒꯤ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯗ, ꯏꯕꯣꯛ ꯅꯪ ꯇꯤꯚꯤ ꯁꯤ ꯌꯦꯡꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯨꯋꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯀꯅꯤ, ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯔꯤꯁꯤꯡ ꯎꯠꯂꯛꯀꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯌꯦꯡꯍꯟꯅꯤꯡꯏ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯇꯤꯚꯤꯗ ꯂꯥꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯕꯨꯁꯂꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯊꯥꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯨꯋꯥꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯍꯧꯔꯛꯄꯗ ꯕꯨꯁꯂꯤꯅ ꯃꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯁꯥꯖꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯨꯁꯂꯤꯅ ꯖꯨꯋꯥꯒꯤ ꯑꯐ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯕꯨ ꯇꯤꯚꯤ ꯑꯁꯤꯗ ꯎꯍꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯤꯚꯤ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯅꯤꯁꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯖꯨꯋꯥ ꯑꯁꯤꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯝꯗꯥꯏ ꯑꯁꯤꯗ ꯕꯨꯁꯂꯤꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯛ ꯐꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯀꯅꯥꯒꯤ ꯐꯦꯃꯤꯂꯤꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯨꯁꯂꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯤꯁꯥꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯁꯥꯒꯤ ꯃꯄꯥꯅ ꯅꯤꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯏꯆꯥꯅꯨꯄꯤꯅꯤ, ꯅꯪꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯕꯨ ꯈꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯤꯁꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯖꯨꯋꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯕꯨꯁꯂꯤꯅ ꯖꯨꯋꯥꯒꯤ ꯃꯔꯝꯗ ꯇꯤꯚꯤꯗ ꯎꯠꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯔꯤꯁꯅ ꯁꯥꯗꯨꯅ ꯐꯪꯁꯟ ꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯐꯪꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯅ ꯖꯨꯋꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯖ ꯄꯤꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯒꯤ ꯃꯆꯦ ꯑꯁꯤꯅ ꯃꯆꯥ ꯑꯁꯤꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤꯕꯨꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯈꯤꯕꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯃꯆꯦꯅ ꯖꯨꯋꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯖꯨꯋꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨꯗꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯗꯣꯛꯑꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯒꯤ ꯃꯆꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯄꯨꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯗ ꯑꯁꯨꯝꯅ ꯁꯥꯎꯔꯝꯃꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯁꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯖꯨꯋꯥꯗ ꯁꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯁꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛ ꯃꯟꯗꯤꯔ ꯑꯃꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯨꯋꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯅ ꯖꯨꯋꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯖꯟꯕꯤꯔꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯖꯨꯋꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯨꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯁꯤꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯖꯨꯋꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯕꯨ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯤꯟ ꯑꯁꯤꯕꯨ ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯖꯨꯋꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯖꯨꯋꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤꯗꯃꯛ ꯁꯦꯐꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯕꯨ ꯄꯤꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯖꯨꯋꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯄꯨꯂꯤꯁ ꯊꯥꯔꯛꯀꯗꯧꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯖꯨꯋꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯎꯅꯅꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯣꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯑꯃ ꯍꯥꯞꯄꯝꯕꯅꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯖꯨꯋꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯗꯨ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯄꯩꯁꯥ ꯈꯔꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯝꯕ ꯔꯨꯝꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ 3rd ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ICU ꯑꯗꯨꯗ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯄ꯭ꯂꯥꯏ ꯑꯗꯨꯗ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩ ꯂꯣꯏꯅ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄ ꯂꯥꯛꯂꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯋꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯨꯏꯁꯔ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯖꯨꯋꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯐꯠꯇꯕ ꯇꯤꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯖꯨꯋꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯖꯣꯠ ꯑꯃꯅ ꯊꯣꯝꯂꯛꯇꯨꯅ ꯖꯨꯋꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯁꯤꯅ ꯖꯨꯋꯥ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯅꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯐꯥꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯉꯣꯟꯗ ꯇꯥꯏꯅꯁꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯍꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯅꯥꯇꯀꯥꯒꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ
ꯐꯥꯖꯅ ꯊꯝꯂꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯀꯔꯅꯥꯇꯀꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯖꯨꯋꯥ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥ ꯑꯁꯤꯅꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯨꯋꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯁ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅ꯭ꯌꯨꯁꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯨꯋꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅ ꯈꯨꯠꯁꯝꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯁꯨ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅ꯭ꯌꯨꯁꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯖꯨꯋꯥꯅ ꯇꯧꯗꯕ ꯍꯥꯏꯖꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅ꯭ꯌꯨꯁ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯖꯨꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯕꯨꯁꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯏꯂꯦꯛꯁꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯨꯔ ꯍꯨꯁꯦꯟ, ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯤ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯂꯩꯗꯨꯅ ꯇꯤꯚꯤ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯌꯨꯝꯗ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯃꯗꯤ ꯃꯤꯆꯪ ꯀꯌꯥꯕꯨ ꯂꯥꯛꯇꯨꯅ ꯖꯨꯋꯥꯒꯤ ꯃꯃꯥꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅ꯭ꯌꯨꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯖꯨꯋꯥꯒꯤ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯡꯕꯗꯨ ꯖꯨꯋꯥꯒꯤ ꯃꯃꯥꯗꯤ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯅ꯭ꯌꯨꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯖꯨꯋꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯒꯋꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯨ ꯑꯃꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯋꯥꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯅꯥꯇꯀꯥꯗꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯑꯣꯔꯗꯔ ꯇꯧꯔꯛꯄꯒꯤ ꯑꯩꯅ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯋꯥꯗꯒꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯞꯄ ꯀꯔꯅꯥꯇꯀꯥꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯗ꯭ꯔꯒꯄꯨ ꯑꯣꯔꯗꯔ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯕ꯭ꯔꯦꯟ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯨꯋꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯖꯨꯋꯥꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔꯕꯨ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯨꯋꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯍꯥꯖ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯒꯋꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯨ ꯑꯃꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛ ꯂꯣꯏꯅ ꯐꯨꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯖꯨꯋꯥꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎꯄꯥ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯣꯁ ꯅꯪꯒꯤꯗꯃꯛ ꯒꯤꯐ ꯑꯃ ꯄꯣꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯤꯐ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯒꯤꯐ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯞꯇꯣꯞ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯦꯞꯇꯣꯞ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯞꯇꯣꯞ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯒ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯕꯨ ꯐꯥꯔꯤꯕ ꯅꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯨꯋꯥ ꯑꯁꯤ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯖꯨꯋꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥꯕꯨ ꯀꯔꯤꯒꯤ ꯐꯥꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯋꯥꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯒꯦꯝ ꯑꯃ ꯁꯥꯟꯅꯒꯗꯧꯔꯤ, ꯒꯦꯝ ꯑꯗꯨ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯕꯨꯁꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯦꯝ ꯑꯗꯨꯕꯨ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯗ ꯇꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯨꯁꯂꯤꯅ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯥꯏꯔꯤꯕ ꯕꯣꯜ ꯑꯁꯤꯅ ꯅꯈꯣꯏ ꯃꯤꯅꯤꯠ 10 ꯅꯈꯣꯏꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯅꯈꯣꯏ ꯃꯁꯦꯟ ꯊꯣꯝꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯜ ꯑꯁꯤꯅ ꯄꯥꯟꯕꯗ ꯅꯥꯗꯕꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯥꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯨꯁꯂꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯐꯣꯔꯦꯅꯔ ꯑꯁꯤꯅꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯕꯨꯁꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯦꯝ ꯑꯁꯤꯕꯨ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯁꯤꯅ ꯕꯣꯜ ꯑꯁꯤꯕꯨ ꯍꯤꯟꯗꯤꯕꯨ ꯈꯪꯗꯕ ꯐꯣꯔꯦꯅꯔ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯇꯩꯅꯁꯨ ꯕꯣꯜ ꯑꯁꯤ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯂꯦꯞꯇꯣꯞꯇ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯒꯦꯝ ꯁꯥꯟꯅꯍꯜꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯣꯝꯅꯗꯨꯅ ꯁꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯨꯋꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯨꯁꯂꯤꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯑꯁꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯒꯅꯤ, ꯅꯈꯣꯏꯒꯤ ꯒꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯖꯨꯋꯥ ꯑꯁꯤ ꯊꯥꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯅ ꯃꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯆꯪꯗꯨꯅ ꯕꯣꯜ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯊꯣꯝꯂꯝꯃꯤ꯫ ꯖꯨꯋꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯖꯨꯋꯥꯒꯤ ꯃꯐꯝꯗ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯨꯋꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯣꯁ, ꯃꯐꯝ ꯑꯁꯤꯗ ꯖꯨꯋꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯕꯣꯁꯇ ꯄꯤꯔꯛꯄ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯃꯤ, ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯖꯨꯋꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯖꯨꯋꯥꯗ ꯀꯥꯞꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯨꯋꯥꯒꯤꯗꯃꯛ ꯆꯥꯅꯕꯒꯤ ꯈꯔꯕꯨ ꯇꯤꯐꯤꯟꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯐꯥꯖꯤꯟ ꯊꯝꯂꯤꯕ ꯖꯦꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯌꯥꯝ ꯑꯗꯨꯅ ꯖꯨꯋꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯁꯤꯑꯦꯝꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯁꯤꯑꯦꯝꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯨꯋꯥꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯏꯔꯥꯡ ꯍꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯁꯤꯑꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯨꯋꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯁꯤꯅ ꯁꯤꯑꯦꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯖꯨꯋꯥꯒꯤ ꯋꯥꯔꯤꯅ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁ ꯑꯁꯤꯅ ꯁꯤꯑꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯨꯋꯥꯅ ꯖꯦꯜꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝꯁꯤꯡ ꯑꯁꯤꯅ ꯖꯨꯋꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯑꯦꯝ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯋꯥꯅ ꯊꯥꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯁꯤꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯖꯨꯋꯥꯅ ꯊꯥꯗꯣꯛꯈꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇ꯭ꯔꯛ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯂꯤꯗ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ, ꯑꯩꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤ ꯑꯆꯧ ꯑꯁꯥꯡ ꯀꯌꯥꯒ ꯂꯤꯡ ꯂꯩꯅꯔꯤꯕꯅꯤ, ꯅꯪ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯨꯋꯥꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯨꯋꯥꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯒꯤ ꯃꯃꯥ ꯗꯨꯔꯒꯥꯅ ꯖꯨꯋꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯒꯖꯔꯒꯤ ꯍꯂꯨꯋꯥ ꯑꯗꯨ ꯑꯩꯅ ꯄꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯨꯋꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯋꯥꯒꯤ ꯃꯃꯥꯅ ꯖꯨꯋꯥ ꯎꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯨꯔꯒꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯆꯦꯡꯊꯣꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯅ ꯈꯟꯖꯕ ꯊꯥꯏꯅ ꯁꯤꯈ꯭ꯔꯕ ꯚꯒꯠ ꯁꯤꯡꯒꯤ ꯁꯛꯇꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯎꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫